ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯆꯪꯗꯅ ꯀꯥꯔꯣꯡ ꯑꯗꯨ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯑꯁꯤꯗ ꯉꯔꯥꯡꯇ ꯃꯄꯥꯝ ꯂꯝꯗꯝꯗ ꯆꯠꯈꯤꯕꯤ ꯁꯤꯝꯂꯥ ꯑꯃꯗꯤ ꯃꯆꯥ ꯑꯗꯨꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯁꯛꯇꯝ ꯎꯕꯗ ꯃꯈꯣꯏ ꯑꯗꯨ ꯍꯔꯥꯎꯖꯕꯅ ꯂꯣꯏ꯫ ꯉꯔꯥꯡ ꯃꯌꯨꯝꯗ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯄꯗꯒꯤ ꯁꯤꯝꯂꯥꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯔꯕꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯂꯥꯛꯂꯦ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯀꯥꯔꯣꯡ ꯑꯗꯨꯗꯤ ꯃꯁꯥꯗꯨ ꯀꯣꯛ ꯇꯥꯈꯩ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯕꯁꯨ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯐꯖꯅ ꯉꯝꯗ꯭ꯔꯤ꯫ ꯆꯔꯝ ꯆꯗꯠꯅꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯁꯤꯝꯂꯥꯅ ꯃꯌꯥꯝ ꯑꯗꯨꯗꯤ ꯏꯆꯥꯅ ꯊꯛꯅꯕ ꯈꯔ ꯁꯤꯟꯖꯔꯒꯦ꯫ ꯃꯁꯥꯁꯤ ꯌꯥꯝꯅ ꯋꯥꯅ ꯎꯔꯤ꯫ ꯄꯧꯊꯥꯃꯩꯅ ꯏꯇꯩꯃ ꯈꯔ ꯊꯨꯕꯤꯔꯛꯎ꯫ ꯑꯗꯨꯗꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯨ ꯌꯨꯝꯗ ꯍꯟꯕꯤꯔꯣ꯫ ꯑꯩꯈꯣꯏꯅ ꯐꯅꯕ ꯇꯧꯔꯒꯦ꯫ ꯀꯥꯔꯣꯡ ꯑꯗꯨꯗꯤ ꯋꯥꯗꯤ ꯉꯥꯡꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯃꯁꯥꯗ ꯆꯣꯛꯊꯕ ꯍꯦꯟꯃꯟꯈꯤꯕꯅ ꯈꯨꯗꯛ ꯑꯁꯤꯗ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯄꯤꯖꯔꯕ ꯃꯇꯨꯡ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯀꯥꯔꯣꯡ ꯑꯗꯨ ꯋꯥ ꯉꯥꯡꯕ ꯉꯝꯂꯛꯂꯤ꯫ ꯃꯁꯥꯗꯨ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯐꯥꯎꯕ ꯉꯝꯂꯛꯂꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯤ ꯑꯃꯗꯤ ꯃꯈꯣꯏ ꯈꯔ ꯑꯗꯨ ꯀꯥꯔꯣꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ꯫ ꯈꯨꯟꯖꯥ ꯑꯌꯥꯝꯕꯗꯤ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯤ꯫ ꯀꯥꯔꯣꯡꯅ ꯁꯤꯝꯂꯥ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯈꯖꯤꯛꯇ ꯄꯨꯊꯣꯔꯛꯎ꯫ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯈꯤ꯫ ꯑꯩ ꯏꯁꯥꯁꯤ ꯌꯥꯝꯅ ꯆꯣꯛꯊꯔꯤ꯫ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯊꯛꯂꯕ ꯃꯇꯨꯡ ꯀꯥꯔꯣꯡ ꯑꯗꯨ ꯃꯄꯥꯡꯒꯜ ꯑꯗꯨ ꯈꯪꯒꯟ ꯀꯥꯡꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯤ ꯄꯧꯊꯥꯃꯩ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯂꯥꯅ ꯄꯨꯡꯗꯣ ꯃꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ꯭ꯔꯥ? ꯃꯗꯨꯕꯨ ꯄꯨꯔꯛꯄ꯭ꯔꯅꯤ? ꯄꯧꯊꯥꯃꯩꯅ ꯇꯥꯗꯅ ꯊꯤꯜꯂꯝꯕ ꯄꯨꯡꯖꯥꯎꯗꯣ ꯇꯥꯗ ꯍꯣꯏꯒꯤ ꯃꯈꯥ ꯊꯪꯕꯦꯅ ꯈꯥꯗꯣꯝꯗ ꯊꯥꯡꯖꯤꯜꯂꯒ ꯊꯝꯃꯤꯅꯤ꯫ ꯃꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯀꯥꯔꯣꯡꯅ ꯃꯗꯨ ꯑꯃꯨꯛꯇ ꯄꯨꯔꯛꯎ꯫ ꯑꯩ ꯃꯇꯝ ꯑꯁꯤ ꯊꯦꯡꯊꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯑꯩꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧ ꯈꯔ ꯂꯩꯔꯤꯅꯤ꯫ ꯄꯨꯡꯖꯥꯎꯗꯣ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯇꯧꯔꯒ ꯀꯥꯔꯣꯡꯒꯤ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯥꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯀꯥꯔꯣꯡ ꯑꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ꯫ ꯃꯁꯥꯗꯨ ꯈꯔꯗꯤ ꯇꯣꯜꯍꯥꯏꯅꯩ꯫ ꯄꯨꯡ ꯑꯁꯤ ꯑꯩ ꯊꯤꯟꯗꯕ ꯌꯥꯗꯦ꯫ ꯅꯈꯣꯏ ꯑꯃꯠꯇ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯕ ꯌꯥꯗꯦꯀꯣ꯫ ꯑꯩꯅ ꯍꯧꯖꯤꯛ ꯄꯨꯡ ꯑꯁꯤ ꯊꯤꯟꯕꯗ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯁꯤ ꯍꯣꯡꯂꯛꯄ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯊꯣꯏꯅ ꯈꯟꯒꯅꯨ꯫ ꯀꯗꯥꯏ ꯄꯨꯡ ꯑꯁꯤꯕꯨ ꯊꯤꯟꯒꯗꯕ ꯆꯩꯊꯨꯞ ꯑꯗꯣ? ꯀꯥꯔꯣꯡꯅ ꯃꯈꯨꯠ ꯑꯗꯨ ꯆꯩꯊꯨꯞ ꯑꯗꯨ ꯄꯥꯏ꯫ ꯑꯗꯨꯒ ꯄꯨꯡ ꯑꯗꯨ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯨꯅ ꯊꯤꯟꯕ ꯍꯧꯔꯛꯄꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯁꯤꯠꯂꯛꯂꯝꯃꯤ꯫ ꯀꯥꯔꯣꯡꯒꯤ ꯃꯃꯤꯠꯇ ꯎꯔꯤ꯫ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯃꯤꯠꯇꯗꯤ ꯎꯕ ꯅꯠꯇꯦ꯫ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯈ꯭ꯔꯕ ꯊꯥꯡꯇꯤꯒꯤ ꯊꯋꯥꯏ ꯃꯤꯔꯤꯜ ꯑꯗꯣ ꯃꯂꯪ ꯄꯥꯜꯂꯗꯨꯗ ꯇꯥꯎꯗꯨꯅ ꯄꯥꯏꯔꯒ ꯂꯩꯔꯤ꯫ ꯀꯥꯔꯣꯡꯅ ꯍꯦ ꯈꯨꯜꯂꯥꯛꯄ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯔꯕꯣ? ꯍꯥꯏꯕꯤꯌꯨꯗꯣ ꯑꯩꯅ ꯉꯔꯥꯡ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯅꯤ ꯁꯨꯕꯗꯨꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯖꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯔꯨꯗꯣ꯫ ꯊꯥꯡꯇꯤꯒꯤ ꯊꯋꯥꯏ ꯃꯤꯔꯤꯜ ꯑꯗꯣ ꯍꯔꯥꯎ ꯃꯣꯅꯣꯛ ꯀꯥꯔꯣꯡꯕꯨ ꯌꯦꯡꯉ ꯁꯨꯝꯅ ꯍꯥꯏ꯫ ꯍꯦ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯥꯏꯕ ꯀꯥꯔꯣꯡ, ꯅꯍꯥꯛꯀꯤ ꯃꯇꯦꯡꯅ ꯉꯁꯤꯗꯤ ꯈꯣꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯕꯁꯨ ꯉꯝꯂꯦꯗꯣ꯫ ꯅꯍꯥꯛꯅ ꯀꯧꯔꯛꯄꯁꯤꯗ ꯑꯩꯁꯨ ꯍꯣꯡꯗꯣꯏꯔꯛꯄꯅꯤ꯫ ꯍꯥꯏꯔꯒꯦ ꯇꯥꯔꯣ ꯅꯪꯒꯤ ꯑꯅꯤꯁꯨꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯗꯥꯡ ꯑꯗꯣ꯫ ꯊꯧꯗꯥꯡ ꯑꯁꯤ ꯄꯥꯡꯂꯕꯗꯤ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯁꯨ ꯉꯝꯂꯒꯅꯤ꯫ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯡꯗꯥꯏ ꯅꯤꯄꯥꯜ ꯑꯁꯤꯗ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯃꯔꯤ ꯑꯁꯤ ꯇꯝꯊꯤꯔꯕ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯂꯥꯏꯁꯤꯡꯅ ꯉꯥꯛꯄꯅꯤ꯫ ꯆꯦꯛꯁꯤꯟꯅ ꯊꯧ ꯇꯧꯒꯗꯕꯅꯤꯀꯣ꯫ ꯅꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯦꯟꯖꯤꯡꯒꯤ ꯀꯣꯟꯌꯥ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯑꯁꯤꯗ ꯈꯣꯌꯨꯝ ꯂꯥꯏ ꯇꯥꯏꯕ ꯂꯥꯏ ꯑꯃꯗꯤ ꯈꯣꯏꯔꯝꯒꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯂꯥꯏ ꯑꯗꯨ ꯈꯣꯏꯔꯝꯈ꯭ꯔꯕꯗꯤ ꯂꯥꯏ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯃꯠꯇ ꯃꯇꯝ ꯀꯨꯏꯅ ꯁꯪ ꯈꯨꯜ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯄ ꯑꯃꯨꯛ ꯍꯟꯅ ꯉꯝꯂꯔꯣꯏ꯫ ꯍꯥꯟꯅꯒꯨꯝꯅ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯕ ꯉꯝꯂꯒꯅꯤ꯫ ꯀꯥꯔꯣꯡꯅ ꯁꯦꯟꯖꯤꯡꯒꯤ ꯀꯣꯟꯌꯥ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯑꯩꯅ ꯀꯔꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯕ? ꯍꯥꯏꯔꯣ ꯀꯔꯝꯅ ꯊꯧ ꯑꯁꯤ ꯄꯥꯡꯒꯗꯕꯅꯣ? ꯌꯥꯋꯥ ꯄꯥꯎꯁꯦꯡꯉꯨꯗꯣ ꯍꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯔꯕꯣ? ꯊꯥꯡꯇꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯍꯤꯡ ꯆꯕꯨꯛꯀꯤ ꯃꯇꯝꯗ ꯅꯪꯅ ꯄꯥꯏꯔꯤꯕ ꯁꯦꯟꯖꯤꯡꯒꯤ ꯀꯣꯟꯌꯥ ꯑꯗꯣ ꯃꯗꯨꯕꯨ ꯂꯩꯔꯝꯈꯤꯕ ꯅꯈꯣꯏꯅ ꯄꯨꯈ꯭ꯔꯤ ꯁꯥꯅ ꯇꯧꯈꯤꯕ ꯈꯨꯜꯒꯤ ꯆꯤꯗꯥꯏꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯆꯧ ꯑꯁꯤꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯅꯍꯥꯛꯅ ꯂꯪꯊꯈꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯈꯣꯌꯨꯝ ꯂꯥꯏ ꯃꯍꯥꯛꯄꯨ ꯏꯀꯧ ꯈꯠꯄꯗ ꯁꯤꯖꯤꯟꯅꯕ ꯂꯥꯏꯁꯣꯟ ꯇꯤꯆꯣꯟ ꯀꯌꯥ ꯑꯗꯨ ꯅꯆꯤꯜꯃꯛꯇꯕꯨ ꯁꯣꯟ ꯀꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯧꯈꯠꯀꯗꯕꯅꯤ꯫ ꯊꯥꯡꯅꯕ ꯃꯤꯀꯨꯞꯇ ꯅꯍꯥꯛꯅ ꯂꯪꯊꯈꯤꯕ ꯁꯦꯟꯖꯤꯡꯒꯤ ꯀꯣꯟꯌꯥ ꯑꯗꯨꯒ ꯃꯇꯤꯛ ꯃꯌꯥꯏ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯁꯨꯗ ꯈꯦꯠꯅꯕ ꯂꯩꯇ꯭ꯔꯕ ꯁꯦꯟꯖꯤꯡꯒꯤ ꯀꯣꯟꯌꯥꯏ ꯃꯔꯤ ꯊꯣꯛꯂꯛꯀꯅꯤꯗꯣ꯫ ꯀꯣꯟꯌꯥꯏ ꯃꯔꯤ ꯑꯗꯨꯅ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯒꯤ ꯆꯨꯊꯦꯛ ꯃꯔꯤ ꯑꯁꯤꯗ ꯀꯨꯝꯖꯥꯎ ꯇꯧꯅ ꯐꯨꯝꯈꯤꯒꯗꯕꯅꯤ꯫ ꯊꯧ ꯑꯁꯤ ꯄꯟꯊꯥꯗꯅ
ꯅꯨꯃꯤꯠ ꯊꯕꯥꯟꯅ ꯐꯕ ꯑꯃ ꯌꯦꯡꯂꯒ ꯄꯥꯡꯊꯣꯛꯎ ꯁꯦꯛꯁꯤꯂꯨꯀꯣ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯁꯦꯟꯖꯦꯡꯒꯤ ꯀꯣꯟꯌꯥꯏꯅꯤ ꯈꯣꯌꯨꯝꯂꯥꯏ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏꯕꯨ ꯁꯦꯝꯕꯅꯤ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯡꯇꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯈꯣꯌꯨꯝꯂꯥꯏꯔꯝꯂꯦꯟꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯥꯔꯣꯡ ꯑꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ ꯄꯥꯎꯊꯥꯃꯩꯗ ꯏꯪꯒꯤꯠ ꯇꯧꯈꯤ ꯂꯥꯟꯅ ꯄꯨꯡ ꯑꯁꯤꯕꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯝꯈ꯭ꯔꯣ ꯍꯥꯏꯗꯅ ꯑꯗꯨꯒ ꯈꯨꯂꯥꯛꯄꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯊꯔꯛꯂꯅꯤ ꯈꯨꯂꯥꯛꯄꯤ ꯑꯗꯨꯗꯤ ꯏꯉꯉꯛꯏ ꯀꯥꯔꯣꯡꯅ ꯃꯆꯤꯜꯗ ꯈꯨꯂꯥꯛꯄꯕꯨ ꯀꯧꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯄꯥꯏꯊꯧꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ ꯈꯨꯂꯥꯛꯄꯤꯅ ꯈꯥꯔꯣꯡ ꯅꯍꯥꯛꯅ ꯍꯧꯖꯤꯛꯇ ꯁꯥꯟꯅꯈꯤꯕꯗꯨꯕꯨ ꯃꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯄꯥꯏꯊꯧꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯔꯕ꯭ꯔꯥ ꯈꯨꯂꯥꯛꯄꯤꯒꯤ ꯏꯄꯨꯔꯣꯏꯕ ꯄꯥꯏꯊꯧꯗꯤ ꯅꯠꯆꯗꯦ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯈ꯭ꯔꯤꯕꯗꯣ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛ ꯆꯦꯜꯂꯝꯕ ꯈꯨꯜꯂꯥꯛꯄ ꯊꯥꯡꯇꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯍꯥꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟ ꯑꯩꯅ ꯉꯁꯤ ꯈꯨꯜ ꯑꯁꯤꯗ ꯁꯛꯇꯥꯗꯨꯅ ꯂꯩꯔꯝꯕ ꯃꯁꯤ ꯈꯨꯗꯤꯡꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯁꯦꯠꯀꯗꯕꯒꯤ ꯂꯩꯔꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯕ ꯉꯝꯂꯤꯕꯅꯤ ꯃꯥꯒꯤ ꯄꯥꯎꯇꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯇꯧꯒꯗꯕ ꯊꯧ ꯀꯌꯥꯁꯨ ꯂꯩꯔꯤꯗꯣ ꯑꯗꯨꯗꯤ ꯈꯨꯂꯥꯛꯄꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯈꯨꯂꯥꯛꯄ ꯊꯥꯡꯇꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯍꯥꯏꯔꯝꯕꯗꯣ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯀꯥꯔꯣꯡꯅ ꯊꯥꯡꯇꯤꯅ ꯍꯥꯏꯔꯝꯕ ꯋꯥꯔꯝ ꯄꯨꯝꯕꯗꯣ ꯃꯈꯣꯏ ꯃꯌꯥꯝꯗ ꯁꯤꯊꯥꯗꯨꯅ ꯂꯣꯏꯅꯃꯛ ꯇꯝꯃꯤ ꯈꯨꯂꯥꯛꯄꯤ ꯑꯗꯨꯗꯤ ꯃꯗꯨ ꯇꯥꯔꯨꯕꯗ ꯇꯨ ꯆꯨꯡꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯥꯔꯣꯡ ꯑꯁꯤꯕꯨ ꯊꯧ ꯑꯁꯤ ꯇꯧꯍꯟꯅꯤꯡꯗꯕꯒꯤ ꯃꯁꯥꯗ ꯏꯊꯤꯜ ꯑꯃꯁꯨ ꯐꯥꯎꯔꯛꯂꯝꯃꯤ ꯈꯨꯂꯥꯛꯄꯤꯅ ꯀꯥꯔꯣꯡ ꯅꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯧ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯕ ꯑꯃꯅꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯇꯧꯍꯟꯅꯤꯡꯗꯦ ꯍꯤꯡꯕ ꯁꯤꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯅꯤꯗꯣ ꯏꯕꯨꯡꯉꯣ ꯁꯦꯟꯖꯤꯡꯒꯤ ꯀꯣꯟꯌꯥ ꯑꯁꯤꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈ꯭ꯔꯕꯅꯤꯗꯣ ꯃꯤꯇꯩꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯃꯍꯥꯛꯀ ꯃꯇꯤꯛ ꯃꯌꯥꯏ ꯃꯥꯟꯅꯩ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯂꯤꯕꯅꯤ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯀꯣꯟꯌꯥ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯍꯟꯐꯝ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯂꯪꯊꯈꯤꯕ ꯇꯥꯔꯕꯗꯤ ꯀꯣꯟꯌꯥ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯁꯥꯎ ꯄꯥꯔꯩꯅꯔꯛꯀꯅꯤ ꯅꯍꯥꯛꯅ ꯂꯥꯏꯁꯣꯜ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯪꯅ ꯂꯪꯊꯔꯨꯕ ꯍꯥꯏꯕꯁꯤ ꯃꯁꯤꯕꯨ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯅꯤ ꯀꯥꯔꯣꯡ ꯑꯗꯨꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯈꯨꯂꯥꯛꯄꯤꯅ ꯍꯥꯏꯔꯤꯕꯁꯤ ꯇꯁꯦꯡꯅꯃꯛ ꯆꯨꯝꯃꯤ ꯀꯣꯟꯌꯥ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯂꯥꯏꯁꯣꯟ ꯇꯤꯖꯣꯟ ꯀꯌꯥ ꯇꯧꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯧꯔꯤꯕ ꯃꯐꯝ ꯂꯩꯔꯣꯜ ꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛꯅ ꯂꯧꯈꯠꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯈꯤꯕ ꯍꯥꯏꯕꯁꯤ ꯃꯁꯤꯕꯨ ꯂꯛꯅꯕ ꯑꯣꯏꯅ ꯊꯣꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯈꯨꯂꯥꯛꯄ ꯊꯥꯡꯇꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯍꯥꯏꯔꯝꯕꯃꯛ ꯑꯣꯏꯕꯅꯤꯅ ꯃꯉꯣꯟꯗ ꯇꯦꯛꯁꯤꯟꯍꯟꯖꯟꯕ ꯏꯁꯣꯔ ꯃꯍꯥꯛꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯔꯣꯡꯅꯁꯨ ꯊꯥꯖꯔꯝꯗꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯋꯥꯔꯦꯞ ꯑꯃꯈꯛ ꯂꯦꯞꯂꯝꯃꯤ ꯈꯨꯂꯥꯛꯄꯤ ꯑꯩ ꯏꯁꯥꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯁꯨ ꯂꯩ ꯊꯧ ꯑꯁꯤ ꯑꯩ ꯄꯥꯡꯗꯕ ꯌꯥꯗꯕꯅꯤ ꯊꯧ ꯑꯁꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯂꯕꯗꯤ ꯇꯃꯤꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤ ꯍꯥꯟꯅꯒꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯕꯁꯨ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛ ꯊꯣꯏꯅ ꯆꯤꯡꯅꯕꯤꯒꯅꯨ ꯑꯩ ꯏꯁꯥꯅ ꯃꯗꯨꯒꯤ ꯗꯥꯏꯇ ꯄꯨꯖꯒꯅꯤ ꯑꯗꯨꯗꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯑꯁꯤ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯥꯝꯅ ꯐꯔꯤ ꯅꯤꯡꯊꯧ ꯀꯥꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏ ꯃꯁꯤꯗ ꯍꯦꯛꯇꯃꯛ ꯈꯣꯌꯨꯝ ꯂꯥꯏ ꯑꯁꯤ ꯑꯩꯅ ꯇꯥꯏꯔꯒꯦ ꯀꯔꯤꯒꯨꯝꯕ ꯀꯣꯟꯌꯥ ꯑꯁꯤꯕꯨ ꯏꯁꯤꯡ ꯑꯗꯨꯗ ꯊꯥꯗꯔꯨꯕ ꯇꯥꯔꯕꯗꯤ ꯀꯣꯟꯌꯥꯏ ꯃꯔꯤ ꯊꯣꯛꯂꯛꯀꯅꯤ ꯀꯣꯟꯌꯥꯏ ꯃꯔꯤ ꯑꯗꯣ ꯅꯨꯃꯤꯠ ꯃꯔꯤꯅꯤꯒꯤ ꯃꯅꯨꯡꯗ ꯈꯨꯜ ꯑꯁꯤꯒꯤ ꯆꯨꯊꯦꯛ ꯃꯥꯏꯀꯩ ꯃꯔꯤ ꯑꯁꯤꯗ ꯑꯩꯅ ꯂꯩꯔꯣꯜ ꯅꯨꯡꯗ ꯇꯧꯔꯒ ꯄꯨꯡꯈꯤꯒꯗꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯈꯨꯂꯥꯛꯄꯤ ꯑꯁꯨꯝꯅ ꯀꯥꯔꯣꯡꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈ꯭ꯔꯕ ꯃꯇꯨꯡ ꯈꯨꯂꯥꯛꯄꯤ ꯑꯗꯨꯁꯨ ꯌꯥꯖꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯇꯃꯤꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯝꯃꯤ ꯈꯨꯟꯖꯥ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯆꯠꯇꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯪꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯃꯈꯣꯜꯗꯅꯤ ꯇꯣꯂꯦꯟꯗꯨ ꯍꯟꯗꯛ ꯃꯔꯛ ꯃꯁꯥꯗꯨ ꯂꯥꯏ ꯊꯧꯅꯤꯔꯨꯕꯒꯤ ꯃꯁꯥꯗꯨ ꯏ ꯎꯔꯨꯕꯒꯤ ꯄꯣꯊꯥꯖꯔꯒ ꯑꯗꯨꯃꯛ ꯉꯁꯤ ꯅꯣꯡ-ꯅꯤꯅꯤ ꯑꯁꯤ ꯂꯩꯕꯅꯤ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯃꯇꯝꯗꯒꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨ ꯄꯣꯠꯆꯩ ꯊꯥꯅꯕꯒꯤꯗꯃꯛ ꯇꯧꯊꯣꯛꯂꯒ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯁꯥꯗꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯪꯒꯣꯜꯗ ꯉꯥꯏꯍꯥꯛ ꯆꯪꯉꯛꯏ ꯃꯇꯝ ꯑꯁꯤꯗ ꯁꯨꯟꯗꯔꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯁꯨꯟꯗꯔꯤꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯇꯣꯂꯦꯅ ꯍꯥꯏꯌꯨꯅꯤ ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯅ
ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯁꯥꯁꯤ ꯀꯔꯤꯃꯇ ꯇꯧꯗ꯭ꯔꯤ ꯑꯗꯣ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟ ꯑꯩꯕꯨ ꯏꯈꯨꯜꯗ ꯊꯤꯟꯕꯤꯒꯅꯤ ꯍꯥꯏꯕꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯊꯤꯟꯒꯗꯕꯅꯣ ꯑꯩꯗꯤ ꯊꯨꯅꯃꯛ ꯆꯠꯅꯤꯡꯂꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯇꯣꯂꯦꯅ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯃꯇꯝ ꯈꯔꯗꯗꯤ ꯉꯥꯏꯕꯤꯌꯨ ꯑꯩ ꯍꯣꯔꯦꯟ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯇꯅ ꯇꯥꯟꯅꯕ ꯌꯥꯕ ꯈꯔ ꯇꯥꯟꯅꯖꯔꯨꯈꯤꯒꯦ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯅꯦ ꯅꯅꯥꯎꯅꯨꯄꯤ ꯂꯨꯁꯤꯒꯁꯨ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯀꯩꯅꯣ ꯃꯇꯝ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯣ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯣ ꯎꯗꯕ ꯀꯨꯏꯔꯦ ꯃꯪꯍꯥꯗ ꯅꯨꯡꯉꯥꯏꯇꯦ ꯃꯪꯍꯥꯗ ꯍꯟꯗꯛ ꯃꯔꯛꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯎꯈꯠꯂꯛꯏ ꯃꯗꯨꯒꯤ ꯁꯨꯝ ꯄꯟꯕꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯣꯃꯨꯡ ꯑꯗꯨꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯏ ꯇꯣꯃꯨꯡ ꯑꯗꯨ ꯃꯇꯥꯎ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯅꯤ ꯆꯥꯎꯗꯁꯨ ꯃꯁꯥꯗꯨ ꯀꯔꯤꯃꯇ ꯇꯧꯍꯧꯗ꯭ꯔꯤ ꯍꯧꯒꯠ ꯀꯥꯡꯈꯠꯂꯒ ꯆꯠꯄ ꯐꯥꯎꯕ ꯉꯝꯍꯧꯔꯕꯅꯤ ꯇꯣꯝꯕꯨꯡꯅ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯁꯨꯟꯗꯔꯤ ꯑꯣꯏꯔꯒ ꯅꯤꯡꯁꯤꯡꯂꯛꯂꯤꯕꯁꯤꯡꯅꯤ ꯁꯨꯟꯗꯔꯤ ꯀꯔꯤꯃꯇ ꯈꯜꯂꯨꯔꯒꯅꯨ ꯅꯍꯥꯛꯅ ꯉꯔꯥꯡꯗꯒꯤ ꯑꯗꯨꯃꯛ ꯉꯥꯡꯂꯒ ꯂꯩꯕꯗꯣ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ ꯍꯥꯏꯗꯅ ꯑꯩꯅ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨ ꯈꯔ ꯎꯅꯔꯛꯂꯕꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯑꯍꯜꯁꯤꯡ ꯂꯥꯛꯂꯒꯦ ꯍꯥꯏꯗꯅ ꯇꯝꯂꯛꯏ ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯟꯅꯔꯁꯤꯀꯣ ꯑꯁꯨꯝꯅ ꯁꯨꯟꯗꯔꯤ ꯑꯗꯨꯁꯨ ꯃꯕꯨꯛ ꯑꯗꯨ ꯌꯥꯡꯖꯔꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯃꯈꯨꯜ ꯑꯁꯤꯃꯛꯇꯗꯅꯤ ꯂꯨꯈ꯭ꯔꯥꯕꯤ ꯂꯥꯏꯖꯒꯤ ꯃꯌꯨꯝꯗꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯏꯖꯗꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯕꯗꯣ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯤ ꯃꯌꯨꯝꯗ ꯅꯠꯇ꯭ꯔꯤ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯤ ꯃꯆꯨ ꯃꯃꯦꯜꯅ ꯊꯟꯈ꯭ꯔꯤ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯅ ꯏꯃꯨꯡꯒꯤ ꯀꯥꯆꯤꯜ ꯀꯣꯌꯥ ꯈꯨꯗꯤꯡꯃꯛꯇꯣ ꯂꯩꯇꯦꯡ ꯑꯣꯏꯅ ꯂꯩꯔꯔꯤ ꯃꯤꯑꯣꯏ ꯀꯅꯥꯃꯇꯅꯁꯨ ꯃꯃꯥ ꯃꯆꯥꯅ ꯍꯟꯗꯛ ꯁꯦꯜ ꯄꯩꯈꯠꯂꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯁꯨ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯥꯏꯖ ꯍꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯤ ꯅꯨꯄꯤ ꯃꯦꯝꯁꯥꯗꯣ ꯂꯥꯛꯑꯝꯃꯤ ꯏꯕꯦꯝꯃ ꯂꯥꯏꯖ ꯂꯩꯕꯨ ꯂꯩꯇꯕ ꯁꯥꯠꯂꯅꯤ ꯊꯣꯡꯗꯤ ꯍꯥꯡꯉꯤ ꯃꯈꯣꯏꯒꯤ ꯑꯁꯤꯗ ꯍꯦꯛꯇꯃꯛ ꯆꯪꯁꯤꯜꯂꯒꯦ ꯌꯦꯡꯅꯤꯡꯉꯒ ꯂꯩꯕꯅꯤ ꯃꯍꯥꯛ ꯊꯣꯛꯂꯛꯂꯕꯗꯤ ꯏꯃꯨꯡꯗ ꯆꯪꯒꯦꯒ ꯌꯥꯗꯧ ꯅꯠꯇꯦ ꯃꯦꯝꯁꯥꯗꯣ ꯂꯥꯏꯖ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯛꯏ ꯈꯣꯡ ꯑꯗꯨ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯐꯖꯔꯕ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯅ ꯂꯩꯇꯦꯡ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯇꯦꯡꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯀꯌꯥ ꯈꯤꯜꯂꯤꯕꯗꯣ ꯃꯗꯨꯕꯨ ꯎꯕꯗ ꯃꯦꯝꯁꯥꯗꯣ ꯃꯌꯥ ꯀꯥꯈꯩ ꯌꯦꯡꯖꯔꯒ ꯂꯩ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯖ ꯑꯗꯨ ꯂꯥꯏ ꯀꯥꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯏꯆꯦ ꯃꯦꯝꯁꯥ ꯏꯆꯦ ꯂꯥꯛꯂꯤꯕ꯭ꯔꯣ ꯏꯆꯦ ꯂꯥꯛꯏ ꯈꯣꯠꯂꯤ ꯍꯥꯏꯗꯨꯅ ꯀꯔꯤꯃꯇꯁꯨ ꯍꯥꯏꯔꯛꯇꯦ ꯐꯝꯃꯨ ꯂꯥꯛꯎ ꯏꯆꯦ ꯐꯤꯗꯥꯁꯤꯗ ꯑꯁꯨꯝꯅ ꯂꯥꯏꯖꯗꯨꯅ ꯃꯦꯝꯁꯥ ꯑꯗꯨꯕꯨ ꯃꯪꯒꯣꯜ ꯑꯗꯨꯅ ꯊꯥꯔꯤꯕ ꯐꯤꯗꯥꯗꯣꯝꯅ ꯐꯝꯍꯜꯂꯨꯅꯕꯒꯤꯗꯃꯛ ꯏꯃꯨꯡ ꯑꯗꯣꯝꯅ ꯆꯪꯂꯤꯕꯗꯣ ꯄꯨꯊꯣꯔꯛꯂꯝꯃꯤ ꯃꯦꯝꯁꯥꯗꯤ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯏꯃꯨꯡ ꯑꯗꯨꯗ ꯃꯉꯛ ꯑꯗꯨ ꯂꯩꯇꯅ ꯌꯦꯡꯉꯤ ꯂꯥꯏꯖꯅ ꯏꯆꯦ ꯂꯥꯛꯑꯣꯅꯦ ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯅꯦ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯌꯨ ꯂꯥꯏꯖꯁꯦ ꯍꯟꯗꯛ ꯃꯔꯛ ꯁꯦꯜ ꯊꯨꯝ ꯄꯥꯏꯈꯠꯂꯛꯄꯁꯤꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯛꯇꯕꯁꯤꯗ ꯏꯃꯨꯡꯗ ꯐꯥꯎ ꯃꯤ ꯀꯅꯥꯁꯨ ꯆꯪꯍꯟꯅꯤꯡꯗꯦ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯁꯤ ꯃꯦꯝꯁꯥꯁꯨ ꯆꯤꯡꯅꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯔꯣꯠꯄ ꯑꯃ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯦꯝꯁꯥꯅ ꯏꯕꯦꯝꯃ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯀꯧꯕ ꯌꯥꯕ ꯀꯧꯏ ꯅꯪꯅ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯍꯦꯛꯇ ꯆꯪꯉꯛꯑꯕꯅꯤ ꯁꯨꯝꯗꯧꯕꯅꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯋꯥꯏꯅꯩ ꯆꯦꯡ ꯁꯦꯔ ꯈꯔꯗ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯑꯩꯈꯣꯏꯗꯤ ꯆꯔꯥ ꯍꯦꯜꯂꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯗꯨꯁꯨ ꯂꯪꯐꯩꯗ ꯆꯠꯊꯣꯛꯈ꯭ꯔꯦ ꯏꯄꯨꯔꯣꯏꯕꯁꯨ ꯃꯉꯥꯏ ꯅꯥꯔꯒ ꯂꯩꯔꯤꯕꯁꯤꯅꯤ ꯅꯪꯕꯨ ꯆꯦꯡꯒ ꯈꯔ ꯄꯨꯕ ꯂꯥꯛꯄ ꯌꯥꯕ꯭ꯔꯅꯤ ꯂꯥꯏꯖꯗꯣ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯒ ꯏꯆꯦ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯏꯆꯦ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯅꯪꯉꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯏꯆꯦꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯀꯔꯤꯒꯤ ꯄꯨꯕꯅꯣ ꯑꯩꯅ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯊꯣꯛꯈꯤ ꯑꯗꯨꯗꯤ ꯏꯆꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯨ ꯀꯨꯏꯔꯛꯂꯣꯏ ꯆꯦꯡ ꯆꯥꯛ ꯍꯋꯥꯏꯅꯆꯤꯡꯕ ꯏꯆꯦꯒꯤꯗꯃꯛ ꯅꯅꯥꯎꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯁꯨꯟꯗꯔꯤꯒꯤ ꯃꯐꯝꯗꯒꯤ ꯇꯥꯍꯧꯗꯨꯅ ꯃꯍꯥꯛꯅ ꯈꯨꯟꯖꯤꯜꯍꯧꯔꯕ ꯌꯥꯏ ꯑꯗꯣ ꯃꯈꯨꯜ ꯑꯗꯨꯅ ꯒꯤꯔꯤ ꯇꯛ ꯂꯥꯏ ꯀꯥꯗꯨꯗ ꯆꯦꯡ ꯊꯣꯛꯎ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯃꯦꯝꯁꯥ ꯑꯗꯨ ꯃꯀꯣꯛ ꯑꯗꯨ ꯂꯤꯠꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯅ ꯆꯪꯈꯤꯕ ꯀꯥꯗꯣꯝꯗ ꯌꯦꯡꯉꯛꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯖꯒꯤ ꯀꯥꯗꯨꯗ ꯐꯠ ꯉꯥꯜꯂꯛꯄꯒꯨꯝꯅ ꯃꯉꯥꯜ ꯈꯔꯗꯤ ꯎꯕ ꯐꯪꯉꯤ ꯃꯥꯒꯤꯁꯤꯕꯨ ꯀꯔꯤ ꯇꯧꯔꯤꯕ ꯖꯥꯠꯅꯣꯅꯤ ꯆꯦꯡ ꯆꯥꯛ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯒ ꯑꯩ ꯉꯥꯏꯔꯒꯦꯗ ꯆꯪꯗꯤ ꯆꯪꯂꯔꯣꯏꯒꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ
mahang nek pidadu da famaga lai ja ado khawjau ani khak yalaga puthoraklani khawjau amana seng ngaktani aduga khawjau amana hensang napi hawai na singba pik thana hapaga puthoraklani ise masi pobiro ise gine awana pa lairabasu aingonde hektam hangbala uko karigiri waruni nanaw lairibasidi nanaw na hawai nanglingai dasu ise na mateng kaya pangbiki madu kawa yaba na tidaisi adudi ise yaubiro ko laijigi mong matawsida kuina laithanindabagi mong su tawi memsa su singnaboi kaibo kofet kafe yenglaga ibema yamna nungairi adudi ai chakmai thagalaga thonglukhigi aisu chaklambade loirabani asumna khawjawani adu yalaga para thogai laijaduri memsa na heksat khibaga imungda amuk sangkri memsa adu makuna pairiba khawjawadu thamlaga haifetang laithoga yengai mahaki midyengasi mita khamdaba yamna kalak yeng thibagi midyeng amadi yaurari aduga masilda murum sonduna mayum tamna du maksakri laijigi masapi sak ahumado mayai kagaduda sana zerga lairi ima kanano la amiba nupidugo laijana atai kanana teda yum thangnaba nani memsani nakhoi bunga saidagi aduda sanaraga leibrane imadi ubu urudri ima ai khoi thangnaba kasida su sanarubani hausi khaktada tholakpanida adu ima ngasai ai khoina uyi adu nupido imana lai kada changkhringaida mahang septha dana yengiba ima aidi kijai adu nupido masaksu ingsabi mali masana tamluk ngebadu tahabada nokpada muktoi boloi nang sidi koi bema mi sumna yengjaba oiri urabra yum masigi phajraba leiteng kaya asi nangsi urini masidabu kanani yengning loidabano nakhoi yumdagi mapal thokpa yade ko nungaina sanaraga laigadabani nakhoina pamba saningbado hektamak hayu ima lairibasidi masanu pi halladuna ima ai khoi saningbasu imana loinamak pijare ado ima aidi wari yamna lihaningi imana ima wari yamati libiyoba laisana ima di wari liba haite kari wari nune nakhoina taning libasibo masanu pi halladuna ima khangde imana yamna nungaigadaba wari libiyo laisana bema sa thoibiya si imana kona libigadabani selu kok samlai mito amukta phajana paru salo lerik sungpa padrabani ni masanu pi singado thangnaba kaduda amuk lerik pabani hayuna sang asumna laija adusu masa singadu tansin khraba matung imungwi thabeng khangkaya loisinra leiringai sairak asida mahaki wakhalda karigum ama khangning singa ami ningsing lubada maithong adu isuksu I aidi kawu kawruri aine paitiba yayasi amai bi sundari gni ko mahak hausik masa phari haidina pawa matai mahak laklaga aina nungairi basi yayasi gi mateng ni haibsi khangkrabadi soidne yayasi munkragani adudi ai kari tawbani hoida hai masagi maponi laugzaki batabani masigi da mang aina kari waru doinoda isor mahang na tambidana aisu hausikti awana pa laitena nungayai bi marang kaina pali mahang yai lau krabasu imai sagiri matam pum na magta awat pa laira roida asum na wakhal bu saw thoktuna thabak tawri bado makha sa tharam adu matam masida ngayaki mamangda lai jahoi gi mayum da laklamni mem sado chakhum maduda ningtheu gi matam masida sak insang thongna khadang me laga wakhal khayasu khanjarami arisu laitrabi lukhawi mahakna asuk yam ina kaira khulib sibo mawi sibo kadai lakpa seloira basano natragana huran baga salaba sala haibanida huran ba oiroi huralaga bu aduk yama maral mathumadu bulaigadra mahaki mayai kaduda sana lupana laiting oiraba posa kaya su laiba sanana saba lai kaya su phaglang adu thela ka thamliba ai kalakpada loireda tan sarabadi magi phaglang da theliba sana ge layado amba hurabadi madu kai thogaga ai khoisu nungai fana laibi yagani asumna wakhal khalingai thonga lomdagi masanu palang phaisat khibdo sangaklani sumang matola de lepi mama bu lakau koraklani ima
ꯏꯃꯥ ꯁꯤꯕꯨ ꯂꯩꯇꯕ ꯁꯥꯠꯂꯅꯤ ꯄꯥꯕꯁꯨ ꯃꯋꯥ ꯃꯩ ꯂꯝꯕꯗ ꯇꯥꯔꯤ ꯄꯥꯕꯗꯤ ꯊꯕꯛ ꯆꯠꯂꯝꯒꯗꯕ ꯃꯥꯜꯂꯤꯗ ꯁꯨꯃꯥꯡ ꯊꯤꯂꯣꯡꯒꯁꯤꯅ ꯏꯃꯣꯠ ꯃꯣꯠꯂꯒ ꯂꯩꯔꯤꯕꯁꯤꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯑꯩꯅ ꯇꯥꯔꯛꯂꯤꯕ ꯄꯥꯎ ꯑꯁꯤꯅ ꯆꯨꯝꯂꯕꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯀꯤꯈ꯭ꯔꯦꯗ ꯂꯥꯏ ꯐꯠꯇꯕ ꯊꯣꯛꯏꯗꯨꯅ ꯍꯥꯏꯅꯔꯤꯕꯁꯤꯀꯣ ꯑꯩꯁꯨ ꯃꯈꯥ ꯊꯪꯕ ꯈꯨꯜꯒꯤ ꯁꯤꯗꯥꯏ ꯑꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯏꯊꯟꯇꯅꯤ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯁꯨ ꯊꯦꯡꯅꯗꯦꯅ ꯍꯣꯏꯗ ꯍꯩ ꯇꯣꯉꯥ ꯑꯣꯏꯔꯝꯒꯅꯤ ꯀꯅꯥꯅ ꯈꯪꯅꯤꯒꯤ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯇꯅꯕ ꯍꯥꯏ ꯄꯨꯡꯉꯥꯡꯗ ꯉꯥꯡꯅꯕ꯭ꯔꯁꯨ ꯃꯆꯥꯅꯨꯄꯥꯅ ꯃꯆꯜꯗ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯤꯉꯩ ꯃꯦꯝꯆꯥꯗꯨ ꯊꯣꯛꯂꯛꯏ ꯃꯁꯝ ꯃꯔꯨ ꯏꯐꯥ ꯐꯥꯈꯩ ꯃꯟꯖꯨꯅꯔꯕ ꯐꯤꯅ ꯂꯩꯇꯦꯡꯅ ꯃꯆꯥꯕꯨ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯑꯁꯦ ꯏꯃꯥꯁꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯗꯅ ꯃꯩꯒ ꯆꯝꯂꯒ ꯄꯨꯊꯣꯔꯛꯂꯕꯅꯤ ꯃꯩ ꯎ ꯂꯥꯎ ꯆꯪꯉꯛꯎ ꯂꯥꯎ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝ ꯑꯁꯤꯅ ꯏꯃꯥ ꯄꯥꯕꯗꯨꯕꯨ ꯂꯩꯕ꯭ꯔꯅꯤ ꯑꯩꯁꯨ ꯀꯨꯏꯔꯦ ꯊꯥꯕꯨꯝ ꯑꯍꯨꯝꯃꯨꯛ ꯃꯄꯨꯡ ꯐꯥꯔꯦ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯃꯦꯝꯆꯥꯗꯨ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯄꯥꯗꯨ ꯀꯨꯏꯁꯤꯜꯂꯛꯂꯤ ꯃꯁꯥ ꯉꯝꯗꯗꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯤ ꯆꯌꯣꯜ 2-3 ꯁꯨꯔꯕꯅꯤꯅꯦ ꯂꯥꯛꯎ ꯂꯥꯛꯎ ꯅꯄꯥꯒꯤ ꯅꯥꯛꯇ ꯆꯪꯉꯨ ꯂꯥꯎ ꯃꯄꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯄꯔꯞ ꯏꯃꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯄꯥꯗꯨ ꯎꯔꯤ ꯂꯥꯏꯀꯥꯒꯤ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯃꯁꯥꯗꯨ ꯎꯇꯨꯞ ꯇꯥꯕꯒꯨꯝꯅ ꯈ꯭ꯔꯣꯛ ꯅꯥꯈꯣꯛꯂꯒ ꯇꯨꯝꯂꯒ ꯂꯩꯔꯝꯂꯤꯕꯗꯣ ꯁꯤꯔꯤ ꯌꯥꯡꯒꯪꯂꯕ ꯃꯕꯨꯛꯅ ꯇꯍꯤ ꯀꯪꯂꯕ ꯃꯜꯂꯕ ꯈꯨꯗꯩ ꯃꯇꯦꯛ ꯑꯃ ꯁꯦꯠꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ ꯅꯤꯡꯊꯦꯝ ꯑꯗꯨ ꯃꯄꯥꯕꯨ ꯎꯔꯒ ꯄꯪꯀꯞꯇ ꯀꯞꯄꯤ ꯃꯦꯝꯆꯥꯅ ꯏꯕꯨꯡꯉꯣ ꯌꯥꯔꯦꯁꯤ ꯅꯄꯥ ꯑꯁꯤ ꯃꯁꯥꯁꯤ ꯈꯔ ꯐꯒꯠꯂꯛꯂꯤꯕꯅꯤꯅꯦ ꯅꯪ ꯂꯥꯛꯂꯦ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯒꯅꯤ ꯑꯍꯤꯡꯁꯤ ꯅꯥꯍꯦꯗꯅ ꯇꯨꯝꯗ꯭ꯔꯤꯕꯅꯤ ꯏꯃꯥꯁꯨꯅꯤ ꯃꯤꯑꯣꯏ ꯀꯅꯥꯒꯤ ꯃꯇꯦꯡ ꯅꯤꯗꯦ ꯏꯃꯥꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯅꯤꯕꯁꯤ ꯃꯤꯒꯤ ꯃꯇꯦꯡ ꯂꯧꯕꯁꯤ ꯀꯌꯥ ꯄꯥꯝꯖꯗꯦ ꯍꯥꯏꯗꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯕꯅꯤ ꯐꯔꯦꯁꯤ ꯅꯐꯤ ꯅꯔꯧꯒ ꯍꯣꯡꯂꯨ ꯂꯥꯎ ꯅꯄꯥ ꯑꯁꯤ ꯇꯨꯝꯖꯔꯁꯅꯨ ꯍꯣꯔꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯂꯒꯅꯦ ꯅꯪꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯣ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝ ꯑꯗꯨ ꯃꯄꯤ ꯇꯥꯔꯤꯕꯗꯨ ꯇꯩꯊꯣꯛꯆꯩ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯈ꯭ꯔꯤ ꯃꯐꯤ ꯃꯔꯣꯜ ꯍꯦꯛ ꯍꯣꯡꯗꯣꯛꯂꯣꯏꯕꯒ ꯌꯥꯝꯅ ꯉꯛꯅ ꯏꯃꯥ ꯈꯨꯜ ꯑꯁꯤ ꯋꯥ ꯂꯥꯎꯅ ꯍꯧꯏꯅꯦ ꯑꯩ ꯉꯁꯥꯏ ꯍꯜꯂꯛꯄꯗ ꯈꯨꯜ ꯑꯁꯤꯕꯨ ꯂꯥꯏ ꯊꯣꯛꯏ ꯍꯥꯏꯗꯅ ꯍꯥꯏꯅ ꯍꯧꯔꯤ ꯃꯁꯤꯕꯨ ꯀꯔꯝ ꯇꯧꯕꯅꯣ ꯈꯨꯜ ꯑꯁꯤꯗ ꯑꯃꯥꯏꯕ ꯇꯣꯂꯩꯅ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩꯗꯕꯨ ꯀꯅꯥꯒꯤ ꯂꯥꯏꯇꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯒꯗꯕꯅꯣ ꯏꯃꯥ ꯑꯩꯅ ꯂꯪꯐꯩ ꯆꯠꯄꯗꯅꯤ ꯐꯖꯈ꯭ꯔꯕ ꯇꯥ ꯇꯣꯂꯦꯟꯒꯤ ꯐꯤ ꯑꯃꯁꯨ ꯂꯩꯔꯛꯄꯅꯤ ꯏꯃꯥ ꯑꯩꯗꯤ ꯇꯥ ꯇꯣꯂꯦꯟꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯃꯥ ꯂꯝꯗ ꯆꯠꯂꯕꯁꯨ ꯏꯃꯥ ꯑꯩꯅꯕꯨ ꯈꯔ ꯀꯤꯔꯛꯂꯕꯗꯤ ꯑꯩꯗꯤ ꯂꯥꯏ ꯁꯣꯟꯗꯦ ꯇꯥ ꯇꯣꯂꯦꯟꯒꯤ ꯃꯃꯤꯡ ꯑꯗꯨꯃꯛ ꯁꯣꯜꯂꯤ ꯑꯗꯨꯒ ꯏꯃꯥ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯏꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯄꯣꯛꯇꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯂꯥꯏ ꯑꯣꯛꯅꯕ ꯌꯥꯎ ꯃꯃꯪ ꯃꯍꯥꯗ ꯀꯤꯕ ꯌꯥꯎꯏ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯣꯡꯃꯇꯒ ꯇꯧꯗꯦ ꯇꯥ ꯇꯣꯂꯦꯟꯒꯤ ꯃꯃꯤꯡ ꯑꯁꯤ ꯇꯨꯝꯂꯝꯗꯥꯏꯗ ꯑꯗꯨꯃꯛ ꯁꯣꯟꯕꯅꯤ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝ ꯑꯗꯨ ꯅꯣꯛꯄꯨ ꯅꯣꯛꯏ ꯃꯦꯝꯆꯥꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯇꯣꯂꯦꯟꯅꯅꯦ ꯍꯟꯗꯛ ꯂꯥꯏ ꯊꯣꯛꯂꯦ ꯇꯧꯔꯤꯕꯗꯣ ꯂꯣꯏꯁꯤꯟꯈꯤꯕꯗ ꯉꯥꯏꯔꯤ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤ ꯉꯥꯛ ꯁꯦꯜꯂꯤꯕꯅꯤ ꯀꯅꯥꯒꯤ ꯂꯥꯏꯅꯒ ꯀꯥ ꯍꯦꯟꯖꯤꯟꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯥꯛꯇꯒꯤ ꯐꯤ ꯑꯗꯨ ꯂꯩꯔꯛꯄ꯭ꯔꯥ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯔꯛꯇꯕ꯭ꯔꯥ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝ ꯑꯗꯨ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯒꯤꯕꯨ ꯑꯩꯅ ꯀꯥꯎꯕ ꯌꯥꯕ꯭ꯔꯅꯤ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯉꯥꯛꯍꯟꯒꯦ ꯍꯥꯏꯗꯅ ꯎꯠꯇꯕꯅꯤ ꯇꯣꯏꯃ ꯑꯁꯤꯗ ꯈꯥꯎꯖꯥꯎ ꯑꯃ ꯂꯩꯔꯤꯕꯁꯤ ꯅꯁꯥꯅ ꯄꯨꯔꯛꯂꯤꯕꯁꯤ ꯃꯁꯤꯗ ꯏꯃꯥꯒꯤꯁꯨ ꯐꯅꯦꯛ ꯐꯖꯈ꯭ꯔꯕ ꯑꯍꯟꯕ ꯀꯌꯥꯁꯨ ꯌꯧꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯕꯒꯤꯁꯨ ꯈꯨꯗꯩ ꯃꯇꯦꯛ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯊꯥꯕꯨ ꯌꯥꯝꯅ ꯌꯥꯎꯔꯛꯂꯕꯅꯤ ꯏꯃꯥ ꯄꯥꯕꯁꯤ ꯍꯣꯔꯦꯟ ꯍꯧꯒꯠꯂꯛꯂꯒ ꯑꯩꯅ ꯂꯣꯏꯅꯃꯛ ꯎꯠꯂꯒꯦ ꯇꯧꯕꯅꯤꯗ ꯑꯗꯨꯒ ꯏꯃꯥ ꯑꯩꯗꯤ ꯏꯀꯥꯎꯕ ꯀꯥꯎꯏ ꯇꯣꯏꯃ ꯌꯦꯡꯉꯣ ꯇꯔꯦꯠ ꯁꯦꯟꯖꯥꯁꯤꯡ ꯑꯁꯤ ꯅꯆꯥ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤꯅꯤ ꯌꯥꯝꯗ꯭ꯔꯅꯤ ꯏꯃꯥ ꯃꯆꯥꯅ ꯈꯨꯗꯩꯒꯤ ꯃꯁꯤ ꯑꯃꯗ ꯌꯦꯞꯂꯒ ꯄꯨꯔꯛꯂꯤꯕ ꯇꯔꯦꯠ ꯁꯦꯟꯖꯥ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯤ ꯇꯔꯦꯠ ꯁꯦꯟꯖꯥ ꯐꯅ ꯌꯥꯝꯅ ꯌꯥꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯉꯥꯏꯍꯥꯛ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯄꯥꯗꯨꯁꯨ ꯍꯧꯒꯠꯂꯛꯂꯤ ꯃꯄꯥꯒꯤ ꯃꯐꯝꯗ ꯐꯤ ꯀꯌꯥꯁꯨ ꯈꯨꯗꯣꯜ ꯇꯝꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯀꯥꯎꯕ ꯂꯩꯇꯦ ꯇꯣꯂꯦꯟ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯅꯤꯡꯖꯕꯒꯤ ꯆꯥꯡ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕꯅ ꯏꯁꯣꯔ ꯃꯍꯥꯛꯄꯨ ꯊꯧꯅꯤꯖꯕꯒꯨꯝꯕꯅꯤ ꯄꯟꯊꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯝ ꯃꯇꯝ ꯑꯁꯤꯗ ꯇꯣꯂꯦꯟꯒꯤ ꯃꯌꯨꯝꯗ ꯐꯖꯈ꯭ꯔꯕ ꯐꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯝꯃꯤ ꯇꯥ ꯇꯣꯂꯦꯟ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯂꯩꯕꯤꯕ꯭ꯔꯥ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎꯅꯤ ꯇꯣꯂꯦꯟꯗꯤ ꯃꯅꯤꯡꯒꯤ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯁꯤꯡ ꯈꯥꯏꯔꯒ ꯂꯩꯔꯤꯕꯅꯤ ꯅꯤꯡꯊꯦꯝꯁꯨ ꯍꯟꯖꯤꯟ ꯀꯧꯏ ꯃꯇꯝ ꯑꯁꯤꯗ ꯁꯨꯟꯗꯔꯤ ꯑꯗꯨ ꯊꯣꯛꯂꯛꯏ ꯀꯅꯥꯅꯣ ꯁꯤꯗꯤ ꯃꯁꯤꯕꯨ ꯏꯇꯩꯃ ꯂꯨꯁꯤꯁꯨ ꯅꯠꯇꯦ ꯇꯥ ꯇꯣꯂꯦꯟꯁꯤꯕꯨ
nupi atombiga thiraba sala oiroida masidi ta tolendagi su thangai ma hanida masilda murum solingai sundarina ibungo kari leire kana unaba lakpano hayu ningthiam adong hak thangdi sundarigi wang sauro mawng matawaduda maya karaga akiba amaga loina ni yenglaga leiri sundarina ibungo kanadano nangna yengni bado aina hangliba sikhumba kaidowiya ningthiam adu khangpre khang ai ta tolen amaiba tolen unasaba lakani ai khulla simaktadagini ta tolengi manawsingni lairabadi amukta kauthopira udo sundarido momon noklaga nangi ta tolendo maningda singkhai hobani sangu ayena khadomdagi hektamak sangu ingan ngana uratabani phare adudi ai sangjaruki ningthiam lakpa ubada tolena dusu singkhai ramadu saklepi ningthiam nangdi udaba koireda nangbu kari numitta yum halakpanone nangi ta tolendaga kari mata hairaktribasibo ningthiamna ta tolen ai ngasi halakpani nanaw hekta maglaksarabani ta tolengi mafamda khodol amada tamjage haidana tolena si khulla sida leiba mahaki makha thaba manaw singa sibo asuki matik lona sana tauba misak amasuni mara masina ningthiamna sumahakpu yamna lona ningjai ta tolen nosi aina pujarak libasi ta tolen gidamak aina lang faidagi legjirba aphiri masi pamara mukti yengbiudo tolen su harauna loksili ningthiam nangna nayamagi leirakpasiri aidi unthongnabu pamkhreda engtham thasu yauksilaklagadabani yamna phari unthongna nungsikhreda inaw side ainaw lakpasiri law tolena ningthiam asiga sa thakminarami adubu ningthiamdo hangdi hangi tolen hoigi mayumda lairibi sakhangdabi nupi asi maramda hangbadi ngamda laijari yamna ahal oiraba nipa muk tolen hoigi imung asidagi thoglakpadu ubada pungang ngakri thorakliba nipa adudi amaiba sana zawani ningthiamna ta tolen thorakliba sibo aibu masak khangdeda ta tolen tolena thorakliba si aibu ikut paina tambirakpa ayo zanine nahangna dikadaidigi masak khangduragan ayo za si yum masida damak leiragadabani lakpasu kuidrida ningthiamna aditi ta tolen mamsilakli nanawsu yumda hanjaragi nong matang sabada amung laksiragi asia hairamlaga ningthiamadu satkri tolen su haramu noktuna mangola du lepaga yengduna lehawi